Ramjare, ISTB Manipuri Pawming Tabi Bukuma Pumia, Taram Nosari, Hosi Pawgi, Mareba Pawda. Lok Sabha Bikalda, BJP ki Mira Oigada Basing, Atubu Matam Lauknaba, Wang Bataki Committee Kanaba Loire Haina, Minister and Viren High Grade. Center Amadi State Lariba BJP Lusing Balai Ngak Singna, Masana Tauzaru Bugi Mahina, Matom Talosh Lagani Haina, Hanagi Minister Okami Bobina Udokre. Amadi, social media da Mui Kiana, Maning Makatamba Hanjilagi Basi, Atimatambatangai Padre Haina, Minister and Viren High Grade. Hosipau, Santong Pizari. Lok Sabha Mikalda BJP ki Mirep Oigada Basing Atum Matamda Lok Toknaba Awang Bataki Committee ga Kanaba Loire Haina Chief Minister and Biren Ngasi Mandri Pukida Semga Sagaliba Civil Secretariat ki PM Yangshin Balakpada Paumi Sing the Fongdokre Congress Lenga ki Matamda Saba Horamnaga Reshindan Lariba Civil Secretariat ki PM Yangshin Baduda Minister MLA PWD ki Commissioner RK Dines Chief Engineer Tomba Finance Department ki Official Signature Yaki Block ahum lariba anoba Secretariat asi charkiba Mars thada sanga nabagi thaurang leram labasu mapung fana loisin mangamdaba amadi maram khara dagi sanga bagi matam yethokki bagaloinana thabak ayamba leptuna lerakibani Wag agency oriba Simplex company ga mayenaba department ki marakta leramba wakhal tanadaba aduna progress leramdaba sing kumna khanaraba matungda handak Lok Sabha Mikal gi koro kanak mamangda February thada soidana sanga duna mathok to halagani haiki Mamangi Mars ki akhoi government anoba laksari basigi sahi pharak pagi prime minister lakpadu da khoi sanga bangam na baina kan hona bani hanagi sanga ramba se khuga sanga gi ba de ISBT sanga ba assembly sanga gi ba adagi city convention sanga bai type to di sanga bai abjani sanga ramba dum yabani mamdi sanga ramba dum da sahi amani le lo selak bani na ado khoi di at least hek sanga ba function to ning bai tar Ana matam do the pura wina lotion manga moida bagi film lai bedu akhina sanga abdu yethokhi bani awna hujik sigi laiba korop kan laktingi mamang sidadi akhoi simplex kangbo akhoi kauraga akhoi wari sanare moi dispute khara payment gi karigi pena daba khara department ga lainer bhai tare adu akhoi sorted out kaure moi ga akhoi ga phajana kauraga understanding lainare wari sanare adu moi na susidagi local man singda Yang bagi moi ga contact ongna bagi local man gi moi gi amasu khoi da interest tore aduna thabak se progress lai reni na ya maina thajabata Paumi singna hangba uhang singi pakumda handak pangto kodoriba Lok Sabha Mikhal asida media oigadaba sing athuba matamda laukthoknaba awang wathaki committee amaga khanaba loire haiki Sir kanum ta kangjoge koi Lok Sabha election ki candidate BJP ki laukthokna bi thorang kamai le birag actively considering will take place soon. Thank you. Center Amadi State Lariba BJP ne lusing balengak singna masana tawzaru bugi mahaina matom ta loislak lagani haina hanagi Chief Minister Okram Ibobina ngasi Congress Bhavan da pangthokpa Lamlai Municipal Council gi chairperson amadi councillor manga amadi Lamlai Kendra Development Committee gi advisor yaungna mioi tara Congress ta sanglakpada opagi thoram da haikre Magna Makatana Haikibada, Center the Lariba, Narendra Modi Gilangana, Haidokiba Waga, Dr. Opa Tabaka, Sauna Kedari, Malengi losing Makuding Naikai Kumnariba, Matama Gandhi Mitam Sadraga, Sardar Patel Mitam Saribagi, Nungyo Wakalonasi Angakpani. And that April Degi Hogodoriba, Tara Manga Suba, Finance Commission Awarta, State Government, Sel Lorokpang Amgani Habagi, Tazablaite. Manipur University ki Matangda, Congress ki Kutyawi Haibasi, Angakpoi. State Lariba BJP Lenga Asisu, Center the Lariba BJP gi Lenga kum Tabak Tobagi Mahota Wangang Duna Laire Haiki. Honorable Prime Minister Narendra Modi Zigi, Hide Ngang the Maknanga, Sahi Mari Makai se, Lakadra, Tarakadrana, Adum Nairaga. Publicity propaganda tauraga adum laibase bharti praja singna thajarakta ba haitare aduga
chap manana BJP na lusingba state government sisu ngangba aduga tawthorapka thabak sidadi masi aikoina haigadaba nateko singdang asi tawramiba development mayam jingje mini secretary sahaba khangde district hospital community health center adigi sports complex sub division 27 bank facility leitaba bank hawlamamni koi 3311 kv substation je kainodagi akoi mauda ama mayang khangda IT gi akoina 7 crore changna 150 acres lairaga crore 10 su deposit taw lei horamneba triple IT se adu masi crore 10 su thamamamni hujik phawa masi lengdana lei ngasi gi thoramadda MPCC ki president TN Hawkif hanagi deputy chief minister Gaikhangam MP Dr T Maina yauna Congress ki MLA amadi thaupuba kayana saruyaki hanagi deputy chief minister Gaikhangamna Manipur gi BJP gi legak asi hobuda ngairingaida tinnaba yadabagi kanglu mari thokna kaire BJP na Manipur bu mayang lebak onthoknaba tarokleba thabak asi thinghoba tungani chief minister gi haksal gi tengbang ni haina nongna hogdokpa sariba si hana leijaba scheme ni scheme asi chief minister na masana sel puthok oina miyam da uhanna bhonariba si laibak thibani haiki bhon sakhibu asak mayama masibu ngakpe muhutta onne kaineba anti party oba anti state oba thoksin thorang mayam su ubakanta mayam su pamnarakta maksi sarkar se aikoina inthu bagi darka oidre aikoina thugaina na hunna bagi darka oidre makhoi ki party sigi self contradiction makhoi ki misrules amade misdeeds maya lamna selfish oba miyang ge khandaba mayam se maram modana makhoi masense yanarakta party sigi marakta group ahum mari thole aman ko pat meeting da aman lakte yanada basiko mathi phonglakpa akapona makoi aduna makhoina of their own faults and of their own weight makoi marang pulum warkanda masama tomtana ninkhara kadaba adunga sakani hanse pulum Social media da mioi kayana mani makha tamba hanjilakli ba si athing mathamba tangai fadre haina chief minister N Biren ngase ahanba Manipur Rifles ki banquet hall da pangthokpa National Press Day ki thoramda haikre DIPR na sinna pangthokpa thoramadu da editor amade journalist tareta state journalist award yanthoke chief minister makha tan haikibada chief minister gi haksal gi tekbangi scheme gi khudong jaba ase paumi singna su phanganaba mathangi cabinet mifamda warep loragani Paumi singna Democratic Society amada lauriba thodang ase yamna chawe maru aina Manipur da paumi singna kathok amaga loinana lauriba thodang asina sakhat maikai da changchinnaba honabada leptana saryamin ase lamdam asigi news media gi editor singna monitor fazana tawduna phanglakpa pau aibana problem laitri social media dadi mioi kayana maning makha tamna hainingba iningba gi phibam ama lakliba ase akiba poi asigumba kaya ase athingma thamba tangai phadre haiki Wahayama photo ma lana form of happen magina society statios hekatopan as mediali kaino setu ki solve aduna I want the akiba power tamlo reisi rasena khabar dongoli jo sindi print media or electronic media sindi khab haina editor haidana ma thammaga matang magi desk lagi laga magi proofreader laga ama laga kar sumthok sumjin bu to bi matam sumthok sumjin bu to form aduna to go social media sirati edit to na bugi control to na bugi body le to independently ma to to na ko ne ko yamna kininga yamna report chi oi freedom of press freedom of expression democracy ni hai social media se na de sa ko ala kala ko de channel report ma lakno to aduna amana media na hujik la item Manipur ki changes ka public and government ani ki relationship change ka dina hobi re hai ba sigi change apaga change masi side da encourage to be encourage to you and so ya to Kangla Laifam Lenda Sing Tam Salai Teret Kamari Lena Daba Lining Laishon Gi Sanglen Amata Thambiganu Haina Kangla Fam Thau Humpumarigi General Secretary Ingba Mangang Yunamzana Fongdaragli Press Club Ta Pawmising Unabamada Mangna Makhatana Kangla Laifam Lenbu Maiba Maibigi Saba Tikadar Singi Sandan Fam Ohen Biganu Kangla Food Border Lining
tinadaba lairibasing lokthokpiu matam sangna kanglagidama wazaraklaba ahal maichosing sel amadi misang pamjadaba thibiduna kangla for board ki member ohenbiu tilam lairam chumna leta hanbiduna mating leiba salai chagi iramdam ohenbiu kanglagi khubamda khiliba kangla sagi mayagi kaba lokthokadabani kanglagi nongpok thong hangduna nongpok thong sagadabani kangla utra sanglen sabiduna wayal kati laigi wayal chathan gadabani kangla laifamlen changbada khungu peti lokthokduna khut lonaduna changlaknaba sinbigadabani kangla laifamda ashoiba aranba thaugai mayam asi chief minister na tangai fadana miyeng changbiu lenga ngasi khuntak lansiba amadi maihula bok thoktanaba kangla laifamlen da raslila gi sanapum sengat payaroi haina makhata ki Kanglada Raslila Sanaba Yaroi, Kangla Sagi Mayadi Kawak Doktok Piu, Kangla Gi Nongpok Tong Sabiu, Kanglada Salai Teret, Singtam Gi Mari Lena Daba Lining Lason, Tobiganu, Loinana, Kanglada Mari Lena Daba Sanglen Sabiganu, Kangla Manungda, Port Haibaginda Maduda, Pakang Sabi Singna Ukong Wakong da Yakabung Kardan Lady Basi, Tingbigadu, Loinana Kangla Sangapum the Jago Saraka Sangapi Mota, Lifeham Lena Sangaputam da, Kutlonaraga. Mapanda khungum sendan peti tupi thamamaga sangak nabagi lambi do sembiu haibasim su koi kangla photbot amadi mari leina ba sarkar gi mafam da koi thamjaningi Jenims ki mari leina ba authority singi marakta pau phawdong naba watpadagi Jenims ta BDS tamniba mahiroi singi maraiba kari oigati gi haiba khang mangamdri hiramasida report ama 2017 gi September gi tang marida Honorable Chief Minister N Birena hongnabi matungina sangakhiba Manipur ki miyamna su yamna asa tawna yam phaba institute ama oigani khalaga sangakhiba Jawaharlal Nehru Institute of Dental Sciences Porompat ki campus maktadane hariba college asi yamna awat apa mayam ama leibadagi ngasidi Dental Council of India DCI na di recognize the way film la DCI na recognize the matamda kari changi aduga karigumba college sigi maming hongdoke haiba tarabdi karam niti niyongi makhada sathagadage haibado principal na phongdorko wafum lawminase asuma onge hargadi hana Minister of Health Dental Council of India na yarum butung da onge dabani adu gi si laktana olabani na somdadi mogi da assistant professor tratit ki maming thagmo ta point upload to yadre bujik dental college jinim saibudi makogi maming da website da yogdre disi agi adu moi maming da hapsil urga su mogi appointment order dental college jinim se thobne si problem sing leis adu si college linkal bodagi college ki si na official work तौनबा गाड़ी पीद्रे ड्राइवर पीद्रे इसी चौकीदार लेत्रे स्वीपर लेत्रे दो मतम दिशा इंस्पेक्शन लाको मतम से प्रॉब्लम से ओइबदगी हान की आउट सर्चेस और मखरा मोय अंगांगिंग तौरगा सिदे सिदा इंगेज तौन यहन यहले मोय मतम दगी हौना बुजिक फाउ द मोय बुजिक ओइ फाउ द तोलब से अमत पीबी दन प्रॉब्लम वारे तौरसिंग से अमरमदा होजि ओरेबा फिबम अमदि मफम सिदा तमिबा महिरोइ सिंगी मवापा सिंग महिरोइ मसागी कैरियर सिंगी मतंगदा यामने मी पाइनिंगाइ फिल्म से करीदगी ओइरकपनो अमदि मसी हौजिक मियामना हेक्ता मिपाइनिंगाइ ओइबा फिबमला नतबरा चैना वाफम कइदगी ओइरई अथॉरिटी न करी करी तौखी नेग्लिजेंस लेबम सुम लेतबरा हाइबदि मतंगदा डायरेक्टर रिव्यूअर डॉक्टर टीएस बिमो मसाना सेंगदोरपो वाफम लौमिनसे Dental College Jenim Saina Jenits Korambadigi Maming Onbasi Mie Thada Senapati da Pamba Cabineta Ayaba Piraga Cabinet Memo Thoga Manipur gi Gazeta Ponglaba Matungda Manipur University gi through the Ministry of Health Amasung Dental Council of India gi President da Sithi Asi Mie Thadagi Thabani Adubu University gi Irang Laibadagi Masi Matang Khara Tindagi Duna Ngarang Nahanda School Board of Medicine recommend Taure Habigi document to Ulaga Administrator na Ayaba Piraga Assistant Registrar Manipur University na Secretary Health and Family Welfare New Delhi Amadi Dental Council of President da Ngarang Thag Phangiba State Cabinet na third year gi fourth year gi phase 9 na darkar leibasing du fill up taunanaba decision early day lore Maramaduna teaching nan teaching gi awatpa gi kaisu mi painingai oide punamak sing asi yenglaba matungda Jenim Society gi chairman su oibirba Honorable Chief Minister amadi Health Minister na athu matamda mieng changdaba taragadi college asigi yamlaba mahiroi sing career mangba gi phibam lai adumi mathakta maman yamlaba state asigi pakna saba ngamdaba phangba ngamdaba dental college ama mutkiba haibase Manipur miyam gi oina yamna laibak thiba wafam ama oigani ISTV news gi tama
Songtham Aboigaloina Paudam Jaiba Richard Ranjan Jenims Complex Dental College. Cube Tena Sangai Festival Gamalena present Toba Sangai Open Mic website ama ngarang Chief Minister N Birena hangdokre website adudi www.sangaiOpenmic.com ni website asida majil tungkhalakliba saisakpa jagoi saba mimicry na chingba artist singna makhoi gi haithoi chingthoi pa sing uthokna bagidama lemna register toba yagani hairi Chief Minister masasu isei sangnaba register toga dawri maki council of minister amasung MLA singnasu saruk yahaningbagi apamba thamki Thoramasi Thasi Tankun Matwedagi Kuntra Pava, Mimidawarangi Matamda, Hata Kangzebunda Pangtokadi, Masak Naiba, VIP Sing, Officer Sing Amadi, Artist Singna, Sangai Open Mic Asida, Sheshakba Amadi, Performance Sing Uttani Haidi. Hausi, Paugi Maratanatenba, Dragam Tanglozari. You choose not to choose. Become everything you can be. There's a spring in your step as you hop down the city, living every nook, loving every corner. L Sweets and Savours ki ahaw atumna adong special occasion ki matil ama oihenbiu. Nauna luhong gadawriba couple singi customized hajingpot ki package amadi wedding cakes pangbiragani. L Sweets and Savours ke Sampa Junction near Pongafam office opposite Sisipur parking. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi chu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. JJ School Montessori. Give your child the best of education that they deserve. Admissions open for session April 2019-20. JJ School Montessori. Please visit www.jjschool.co.in or visit the school today. Preki Matunga Taramna Moksari Makataba Pauda. Sagobang Kendrigi Manung Chanba, Kwakachil Thongnok Zomne Kaidalaiba, PYDA Club Ki Nong Nasaba Community Hall Ngasi, Kendrigi MLA RK Imona Sangaduna Miam the Kushinakre. Thoramada Hana Chief Engineer Uramba L Manihar, IMC Ward Number Taragi W Devra Singba Myoikayana Saruyaki. RK Imona Haikibada, Miamgi Luchingba Singna Tamoy Shengna Manuma Pan Fauna Tabaktoba Tangai Fade. Mangna Kendrigi the Makta Pakaliba Sakot Thorangi Tabaksing Asi Miamgi Yafanabani Haiki. Sigi jagada sima pangdoki habase whether PWD ki makhada hoigera IFCD ki makhada hoigera PDA ki drain chanbo hoigera community hall sabo hoigera local area ki any kind of thabak ama pangdok pasi vote me ada RTI tharaga kari pangdoki habadu phongdok ka bai vota hana dagi mayam da khangmina si khangna matungda lepiba candidate hoigera ama hoigera MLA hoigera ma se pharibra phatabra praja gi sewa taubada matik sabra sadabra haibase masi yenganabagi mayam daina thamjabani masi gi thab ada thabak ama sembada koi number 1 akoi sengna mot manana pangdopa darka tai Dongel Inpina Sinduna Mantrip Kidalaiba St. Paul Retreat Center da Dongel Sagagi Manungda Tongan ba Sinpam Dalaiba Saknai ba Mitoi Mihenba Mioi Kayabu Okre Thoramatuda Sersky Awang Bathakta Thopuba Singh Manipulenga ki Asoba Thopuba Singh Politician Singh Dr. Amadi Sana Konaba Yauna Atopa Hiram Kayada Mitoi Mihenba Dongel Sagagi Bioi Singda Kodol Pot Piduna Ikai Kunabu Utki Dongel Inpigi President Ngamlal Dongel na Ngasi pangtholiba thoramasina hogolagliba naha singna punsida mai pakpada asobo mateng oigadi sangna raba sing asina makoina oirakiba mai pakpagi wari kaya punna taminaduna inkalagliba naha singbu thongna hapagi thoramni haiki. See these things, the goodness of the Lord, and then from this, the younger generation, from this function, from this felicitation, many more boys and girls will come. We will have more talented people from different fields. We pray that God will give us more people of this kind, so that a younger generation, they have to see and they have to learn from this lesson, from their coming together.
Handak pangtokadoriba sangai festival asigi mangoinana Chief Minister N Biren preside tawduna ngarang security gi oiba wafam sing khanakre. Chief Minister gi secretary ta pangtokiba mifam aduda Manipur gi DGP, IGP, DIG yauna makok thongba official sing, Home Department ki senior official sing, Palen dalaiba Kuntaruk Suba sector ki commander, More dalaiba Taramatu Suba Sam Rifles ki CO, IGAR South ki makok thongba official, Tengnopal amadi Chandel gi DC, SP Singh, Imphal West amadi Imphal East ki SP Singh su saryaki. Mifam aduda Imphal More lambige Tengnopal district ki manungda yamlabada check post anidagi helandanaba Chief Minister na khanganki. National Highways chaliba mioi singda makhal amatagi kudong sadaba pibamda mayok nahloidabani. Lamdam asigi mioi sing amadi mapandagi lakpa mioi singna lambi asta chatpada makoina utpham thokpa thogalon utkadabani. Kudeng thabida leba Sam Rifles ki check posta arakpa gari sing check tobada matam yamna sangduna miyamda kudong sadaba mayok nariba si hanthanaba kudeng thabi check posta X-ray machine khinbagi thabak chathariba si December thada loishinba yabagi pibamda leire haiki. Thobal Thogdam da leiba Thogdam IBML Memorial Trust na sinduna Leikidrabi Thogdam IBML gi Taratare suba kumon ga mailenena Imphal iski nongpokak sing da leiba All Age Residential Home da fee amadi asa thak mateng pikre. Thorang ga mailenena trustee Thogdam Bhopena sahi kudingi trust asina sinduna apapa mahiroi singda manapiba orphan home singda mateng pangbani singa pangthokna lakpagi sarok ama oina handak sahi gi su ahal singda mateng pangbani haiki. Pai pan punamangna yai pamangkon pibiba yamna ai thamoida nungaiba pokchai tungdasu leibiriba imai bel pai pan punamak punsinung sangna tekta kaidana matam koina leibiba aduga matungdasu asigumna aisu kachaba ngamjaba isorim famda tangijari. Imphal More lambida cheliba gari singna pochai ka hena hapna puriba si Motor Vehicle Act lising masamapan marfuni pangi section 113 thugaibani haina Transport Department ki director na thatorakpa cherol amana haire cherolas tamakha taraduna Imphal More lambida cheliba commercial ki kangrupta chandriba gari singna puba yaba sangdagi ka hena pot puriba amadi marileinaba che sang yaudana pochai puriba si Motor Vehicles Rule amasong ek adu thugaibani Niyom thugaiduna gari thawriba sing faduna action lokalagani. Motor Vehicles ngakna gari thawna bahonabada Transport Society sing Association amadi Union sing na mateng pangbinaba appeal taroli. Hauzik amakaso natin ba brengam tang lozari. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Chahi tara nipan mapung phana iramdam asigi yumthong khuding leptana seba tawjarakli sangai teng yansinaba polam yaudana puthok jabani sangai teng aranba popokanda tawjade sangai teng puthok jariba teng na sakhini sizinabiyu sangai teng loinana ahanba oina iramdam asida khudol tamjari Sangai Privacy Profiles. Pinasya Coaching Center, the best and only trusted coaching center in Imphal. Pinasya Coaching Center gi oja sing na exam gi sem saba matamda support biki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba sing na makok thongba oina bagi damaktadi Pinasya sing na amata ngaraba coaching center ni. Miyamna center sida thajaba thampi. Break matungda amuko sutram noksari. Nauria pakang lakpa kendra gi manungda laiba khungang sing lising ni taramapan faw gi manungda thaknaba ising mapong fana phanganaba honaragani haina kendra sigi MLA S Sova Sandana phongdokre. Wafam asing asi kendra sigi tongan mapam singda paikhaliba water supply scheme singi phibam yangsinbagi khongchat amada phongdokibani. Ngasigi khongcharatuda PSED gi additional chief engineer L Swamikanta amadi official kyasu saryaki. Kongsar adu gamai lenena sangai pro mamang
malom tuliyaima malom tulihal lairanjam water supply scheme na chingbagi hauji oiriba phimam sing yangsinki MLA Subhash Chandra na phongdokibada BJP na election mamangda afaba thaknaba ising mipung khudingmakta fanghangani haikibadu thabak oino onthoknaba ngasigi yangsinbagi thabak asi chathabani Kendra sigi oina hauji paikhaliba water supply scheme sing asi matamga chunaba mongda sangot sagatlaga ising phangriba khungang singda ahenba pipe sing tingduna ising phanghalagani MLA gi oina NREGS ki line department ki senpham sing na water supply scheme sing asigi pukri sing sangdongnaba tabak paikhat bahoragani haiki Nauya pakhang lakpa kendra gi manung da leiba khungang sing ayamba lekai sing 2019 boki manung dadi soina ising ayamba phangmang ngamnabagi target ne koigi respected chief engineer koigi executive ka loina ngasi chaliba business na koi tai soina ngamgani haibagi thajabaduni leire loina ngasi chatpada pukhi sing si koi yam motion ba kang napi leire mayam sing si koi kendra si koi panchayat ki manung da leibani na MG narega gi makhada line department gi share gi loina muk renovation gi program da hapaga mashi loina taru tanana singto halaga praja sing da afaba ising adu pitang nabagi pandam da koi executive engineer chief engineer ga loina na ngasi khongja si mai pa khongja mani aduna praja sing na tatna wari ba ising phangdabagi samasya jing do handaki 2019 bogi manung jadi ayam loina ba ko hon ngamna ba ai mai ge de angam mi tak to hona Kongsar adu da saru yakiba PhD department ke additional chief engineer L Swamikantana Nauria pakhang apa kendra gi oina National Rural Drinking Water Program gi makhada scheme taret paikhatli December tha phabu gi manungda paikhali ba scheme sing asigi thabak mapung fan loishinduna miyamda thakna ba ising pinna bahonragani miyamna su ising arembada mangan bidana ba appeal tawki tha abani sigi manungda loina mak akoi je mai gi connection tawba pipe extension tawba aduga mathwai hapiraga प्रजा सिंगसिदा थकनबा अफबे सिंगसे आई पीबा ngमगनि आई ngasi khongchat sida आई observations da aina phangjai aduna aina masigi sisu hairiba matam sigi manung da ai thabak oina pangthokpa ngamna ba ai konna honajage Morida Laiba St. George High School gi Maherui Singyoiba talent show ngasi school atu da pangthokre Thoramadu da Moregi additional SP Robinson ate police officer sing Taramatu Subasam Rifles ki Major Dube school gi principal Reverend Father Rudros Swami Yauna Myoikyana Sawyaki Maherui singna jagoi isai kaya utkibaga loinana science exhibition amadi social science ki exhibition amasu pangthoki additional SP ke Robinson na asiguma thorama pangthokpa asina Maherui singda chauna kanaba pigani ngasigi thoramadu da Moreda laiba tongan ba organization singi luchingbi kaya su saryaki Hompumanga Suba All India Cooperative Week celebration gi ngasi humni chanma nimita Sandal district ki manung chanba Paraching village ki community hall da pangthokre Toramadu da Sandal ADC gi executive member Matthew Maring Manipur State Cooperative Union ki president L Tolpishak Vice President Jina Posangbam Jakhongam Haukif Amadi Manipur State Cooperative Union Sandal gi Management Board ki member KS Tontang Singba Myoikyana Sarugyake Union gi President L Tolpisakna Cooperative Movement Kankhet Hanba Natana Sokot Palamdam Ama Semangam Loi Haiki Kamlapa paisa yang thokpa society moise hotai huji cooperative chuda natragadi bharat sarkar ju cooperative haiba cooperative se movement se movement se phanji haira pagi honorable prime minister ju mai mangi part ga yam jaw ho nang cooperative sabat taba cooperative manto da state to hairo sabat ngam moen honorable prime minister hai aduna ai cooperative i ho se sadatsi cooperative natragadi ko sabat ngam Ngarang midang ateng bada pangthokiba fencing gi chahi tara mari makhagi nupa masa singi EP individual da Manipur gi e thombana laukiba goal ama tharaga School of Games Federation India gi miyang makhada Kumal Lampak Indoor Stadium da chathariba sahi tara mari amadi tara taret makhagi nupa amasung nupi gi humphumari suba National School fencing gi ngasi mari ni sanma fawada Manipurna gold taruk silver ama
bronze manga punna medal tarani thoi loduna medal telida ahan badalairi November gi tang tarani thoi dagi Bangalore da chatharakiba Special Olympic Bharat National Floorball Championship lisingni tarani panda Manipur gi nupa masa singi timna silver medal lorakre Taramathoi suba Senior State Basketball Championship ki final da WYC angom laikai amadi CYLC chinga mathak anina sanaragani Brahmapur Nahabam Basketball Court chathariba Championship asigi ngasi sanakiba ahanba semi final match da WYC angom laikai na Model Club chinga makhabu point yakhai mapan yakhai ni choi ani suba semi final match da CYLC chinga mathak na ESU wangkhaibu point mafudrani pat Humbudra Hundoida Maitiba Pijuna final sangre. Hausilakpada Mariba Pau Amana Pizari. Lok Sabha Mikolda BJP gi Milak Oigadaba Singh Atuba Matamda Lautok Naba Awang Bataki Kamitiga Kanaba Loine Haina Chief Minister N. Biren Haikre. Center Amadi Satellite Ba BJP ni Luching Malenga Singna Masana Tauzaru gi Mahaina Matonta Loislak Lagani Haina Hanagi Chief Minister Okram Iwabina Fongdokre. Amadi social media da Mui Kiana Mani Makatamba and Silagi Basi Ating Matamba Tangai Padre Haina Chief Minister N. Biren Haikre. Hausi Pabjo Nadi ICB Pizariba Manipuri Pau Matang Sabajare Ming Tabit Wapunamukana